ngasi nuida waram phone ki ba tongan ba manipuri si phone sing amasum thoki ba thodo wa thok sing degi maroi bi ipau sing myam na thamjagi ahan bada naran sina da Kuki militant ni sing na ba sing attack sa tharak pada CRPF ani Sire ani Sokle se minister na akan mamong da condemn torokli ngarang hing Kuki kulai pai bani sing na ba sing naran sina maning da leiba ani suba IRB gi campus manung da attest tawduna leiba Samaga Kungani Pon Suba CRPF the bomb amadi nungmay kapsin dun attack sa tabada CRPF ki sub inspector amaga head constable amapun ani Sire ani amana sokpudigi aruba fium da lekana kre laikidraba samaga Kungani Pon Suba CRPF ki sub inspector adugi maming AMD Nasiruddin Sarkar sai kiyang kay mga kawi Assam gi Borabeta amasum head constable aduna Anup Kumar Sainet sai kun mga kawi West Bengal dagini Thaudo sugi matang na press na phangwa paw gi matung ina ngarang ihing nongyay matung pung taraga ni thoge minin ni fuga mangaram tabada Kuki khulai pai bani singna ba singaduna naran sena maningi Moirang police station gi manung sena leiba IRB gi battalion de attest tawduna leiba CRPF ki KM adu sanglaga bomb hana langsinduna attack sa thaki adu bomb adu pokhai khidi Makatana KM adu gi manakta leiba search amagi manungda leiba CRPF ki kangbu singaduna nongmai round kya kapsinduna attack sa taraki adubo nongkana subuna maram oiraga maikai mafam khangidi madugi tanjalaruga Kuki militant singaduna nongmai round masing khangduna kapsilakibani maduda SI adu mafam maduda laikhidabaga loinana amana hospital laikatna ngamdana laikhidabani hari Thaudo adugi makha tarakpada ngasi ayuk CRPF langsilakhiba bomb adu pokhaidana Lairambadagi police ki bomb expert sing lokhotlaba matung asoi angam yaudana pokhainkhre Thaudo thokpa madura Bishnupur district ASP additional ASP ops amadi CRPF ki makok thongba official sing laktuna yengsingkhre loinana Kuki militant sing aduna salamgani haiba jaga sing ngasi operation satakre bomb yauna khulai kya fogat pangamkhre amaramda Thaudo osigi matangda naran china da leiba maira paibi amana phungdokpagi matungina Khulngak tuna lairiba CRPF ta attack sa thaduna misi mina asu apanangan kibasi yamna lebuk thibani masi phawbada Kuki bunker sing lakhop ngam khidri bisi karigino IRB ke manungda sanglaklaga Kuki khulai pai bisingna attack torak pai bisi security ge asoi balibinani security personnel sing asi mathau ningthina tawdri haibado thawdo asin mayek singna utle haina su phungdoki amaramda ani suba IRB ki camp ta leiba chamaga kungani pan suba CRPF ki camp ta Tamthiba attack sa thaduna CRPF personnel ani hakhiba madi ani na tamthina swan khiba thaudo adu se minister N Birena akan mamona kandem torokli ngasi se minister na mahaki extra thagatba post amada ahing nungthil khaidana miyam gi damak mathau toriba CRPF personnel de attack tawduna misi mina nangan khiba si pangdabagi thaudoni masina senari besing thigatuna faduna akan masarak pigine haina phongdok hiansu pausna makhatarakli atop paumana CRPF ki mathakta landa adun asiana thukwanba lenga na taraina logde chief minister naronda CRPF ki mathakta landa rambegi thawong pangdabegi thawong ni haina chief minister N Beren haikre ngasi ayu anganbada Bishnupur district ki manung chanba samaga kungani pan suba CRPF posta Kuki khulai pai bising landa aduna personal ani hatkiba ani na asopa nangan khibagi thawdok thokraba matung chief minister N Beren social media da thangalakhiba post amada wafam singa si phongdorakhibani Post adu da palibadi lamdamasita thokliba irang asibu santi hanjananaba miyamgi lantumamadi punsibu ngak sienduna lairiba CRPF ki mathakta landaba madi asiana thukwanba si lengaki maikaidigi line lawde thawong adu awangwa thakta kandem tawi laibak thiraba thawdo adu laibak ki damak thawai thakraba personal anigi maphamda awaba phongdokpaga loinana imung manungna nanghoriba awabada su saruk yari hairaklen su pausta pali Atop paumana lupa lak nifuga manga henbigi sanaga loinana miyuema custom gi kangbuna fari anti smuggling unit custom division Imphal na satakhiba drive tangrang singjumai parking manakta singnangai oiba mawong lakpa Maruti car ma khamduna sek tawbigi thabak chathabada miyuema foreign origin oiba sanagram satruka kunga tereka point yankai gu humdoi ga kona na fari hari faraba sana singadu lupa lak nifuga manga ga lising Sahunga humfuga manga ka lupa chamaga yankai ka mapan gi mamaloigani miyaduna sana singadu yamna khai singna karadu gi handbrake panpham gi manungda lolaga purakhibani hari farba miyadu gi mathakta custom act 1962 gi makhada case malakotpaga loinana hauji wohang pohang sathari hari atop pawmana
Sinam khul Kuki militant sina khuthokna bada mitei khulngak pa ama Kuki militant ani sire. Kuki militant sin apaba makal gi khulai sisinaduna mitei khul singda nungmai amadi bomb kap sinduna landaba gi thabak leptana satharakli. Ngara nungtil pung mari gi makhairam taba matamda Imphal East District ki Sagolmang Police Station gi manungsana Sinam khul gi awang thangba sarukta Kuki militant sina nungmai amadi bomb kap silaktuna landarakpadagi khulngak liba khunja volunteer singna su handuna nungmai kapnaki madura khulngak pa mitei khunja ama thiba khangdana lerakhiba do asibaksang oina lokadagi famung amkhre numai kapna badura Kuki militant ani su sire haidi pauksi asina khunja singdagi phangwa paugi matung ina laikhidraba khulngak pa khunja volunteer dugi mami Laisram Boysa Allies Prem se kuntraga mathu apok el Dorendro kawi sina mamang laikai digi mak mayu mai kai panduna sahi tara suraba masanupi ama sahi manga suraba masanupa ama leire mak ngarang nakal ani makta nomai kana kapna ringi matamna khulgi mamang thangba bunker da makoi uhum leiduna Kuki militant singa khuthokna khibani madura lokhada tasin khibadigi thiba khangdana leirakhibani mangna pai khiba telephone pau phauna na bohona bada telephone di chatlaga pakhom piraktana leirakhibani ngase ayuk drone sisinaduna thibu humigi thabak satabada maki asi baksang adu sinam khunga tainaba kong mamaru sing sangi tharak yang bi nungoi haina khangnaba meter yang khairom luba lok sapta tasinduna leirambadagi asi baksang oina fangkhibani maki thawai yaudraba haksang adu thogdok thokpham digi lokhalaba matungda postmortem gi damak Jenims Hospital gi mokta thamkhre haujik su khothokna phamadu makata na security force ng thomjinduna thibu humbi gi thabak sathari ngarang khothokna ba adu Kuki militant singi mai kaida miyeni siki asi baksang adu Kuki militant singna thangduna puba drone footage ki mating uba phangki loina Kuki militant ahum amasu nongmaina panduna asu apan yauki adubu Kuki militant singi mai kaida gi makhoi gi miyeni sire mani ahum sokle habesi lok thokpa leitri haina pausina makata rakli atopa paumana 360 days in Kuki narco terrorist aggression in Manipur gi thoram pangthok lagani kokomi haukiba kumja English nganiga kungo homdagi me humdagi lamdam asida sin Kuki narco terrorist na lokaina sangsilaktuna makoi gi tongan laiba masimna bokonarakpada misimina asu apanamadi yum kai kya maina saktuna awa taribasi sahi ama mapung farakadawre Lakliwa me humasida coordinating committee on Manipur integrity na 360 days in Kuki narco terrorist aggression in Manipur haina Manipur gi mapham kyara thoram pangthok lagani haina kokomi gi coordinator thoksam somendro na phongdokre ngasi lamphel do leiba kokomi gi office ta pangthokiba pawgi mifam amada wapam asi pangda phongdokhibani mangna makhata na haikibada lebak ningmagi mingda CSO amadi political parties na political tobigano haujik thoklibi irang asi operation progna bigi mota Congress amadi BJP na insinaduna leire center dagi lakpa mainland India oidiba Congress amadi BJP gi lusingba sing irang asi lusinna bagi matangda karigum wapam amata phongdoktana leiba haibisi yamna lebak thibani lakliba me ahum asida kokomina lebak miyam ga loina pangthokadoriba sahum gokum fu days in Kuki narco terrorist aggression in Manipur gi thauram asida maru oina thokliba irang asi gi asyeng ba horakpham khangdoktuna karamna operation purakani haina khanagani haiki atopa paumana songtham bijoina BJP Manipur Pradesh ki mathakta tharakpa case ki final argument gi matam lepkhre BJP ki hanagi spokesperson songtham bijoina BJP Manipur Pradesh ki mathakta tharakpa case ki final argument gi matam trial court na lepkhre hauji BJP Manipur Pradesh ki president oirabi A Sardana mahakpu party sidagi tanthorakhibaga mari leinana songtham bijoina BJP Manipur Pradesh ki mathakta thangalakhiba case ki final argument gi matam trial court na me gi tang pungani pan lepkhibani haidi case asiga mari lainana witnessing court na cross examination sathraba masum evidence sing puthoraglaba matung trial court na final argument gi matam adu lepkhibani tha asigi tang punga manga da final argument gi matam lathokhiba matam songtham bijoi gi maikeida advocate A Bopendra Maitai na lepki aduga defendants oiriba BJP Manipur Pradesh ki maikeida advocate CS Ramel na lepki case hauji court of civil justice junior division JMFC Imphal West 1 hearing sa tharibani panmayai CS Bijoy bukumja English nganiga kungani thoida BJP digi tanthokibani loinana maku tanthurakiba sigi justice phangan binaba sahi adumaki February da court wakatkibani atopa paomana depression oiduna leiriba angang lising kullom gi residential school ama thamba mathau tari Pradeep lanjena duna leiriba singi marakta gi yauna human trafficking asi national gi thakta leiriba organization singna sponsor torabadi tuan ba
khudong thiningai oiba hiram kyadagi kanma ngamgani manipur gi issue osina maram oiraga displaced oiduna leiriba angang lising kulomasi residential school gumba ama thamba mathau tari haina manipur commission for protection of child right ki chairperson ke pradip kumar na phongdokre ngasi new life foundation manipur na sinduna hotel imphal gi siroi hall da human trafficking gi matang na pangthokiba nomi goeva state consultative meet ki thoram ga mari leinana magna makha ta na phongdokhibati manipur si hauzik tangdu laita daba phibam amada leiringai sera asida internally displaced oiriba angang yauna miyoi kya phaduna mapalam na puraga human trafficking tawbugi thodok thulakpa sinanga sigi tharamasi pangthokpada maram sai magna hai sahi ama phajilaglaba issue osina human trafficking issue osi anawo maikay amada purakli human trafficking asi india gi oina su leptana hengalakpagi fibam amada leiri human trafficking hairaga mi amabu phagraga mapalam na puba dukhak oina khangnari masinatna tongan ba makalgi human trafficking kya amasu leiri manipur gi issue osina maram oiraga displaced oidun leiriba angang lising kullomasi residential school gumba ama thamba mathau tare masina makhoi human trafficking mayuknabadigi kanma ngamnabagi lambi ama oiganaki ngasigi thoramgi sarugam oina pangthukiba technical session da NLF ki documentist officer M Rameshwari Sanuna moderator oiraga social welfare department gi program officer Mala Laisramna private situation of human trafficking scenario in Manipur haibi hiram wangangki aduga youth against men Kailas Satyarthi Foundation New Delhi ke manager Govind Khanalna role of government and CSO to combat anti-trafficking and its possible measures haibi hiramda wangang khibagaloinana interaction program amasu pangthoki atop pawmana preschool stage ki kit center amadi franchise ki makhad lariba preschool amadi angalwadi na singba singyeng silagani MSF Manipur hangdoliba preschool stage ki kit center amadi franchise ki makhada leiriba center sing MSF na yingsilagani atubada lengana satna kalon CM duna satna hanana bo honabiyo haina ngasi pawmi sing unaba mada Manipuri Students Federation MSF ki president Hizam Rosan haikre magna makhata na hai National Education Policy NEP 2020 gi matung ina anobo mai tampham sangda tamgada hiram singa masum takpi tambibegi kanglon masak mawong 5+3+3+4 ni ahan bagi sahi mangagi foundational stage asida sahi ahum preschool pre-primary angalwadi gi matam ni anga amagi sahi da yenglabadi ahum dagi taruk fawbane aduga class 1 amadi 2 mathang sina stage asida legani NEP gi matung ina oigadaba masak mawong sing mailosang singda preschool hakadabani haina pali Manipur lenga ki weba sana kanglon laitaba kaknatana lenga ki ayaba yaudana mafam kyada preschool stage ki kids center singda pre-nursery nursery KG LKG amadi UKG gi mahai gi thak sing hapsinduna angang singda tambiri lenga amadi mari lenaba department sing athubuda yingsingadabani sana kanglon yaudana hangdogliba madi takpi tambibi gi thabak sathariba kids center sing asibu lenga na guideline semduna madugi matungina san hanana bo honagadabani hairi preschool asi mahiru amagi mahi masing tambagi ahan thakni preschool amagi mahi masing ningthina tamlakpa mahiru amadi tamlaktaba mahiroi ani asi khenaba ubani khunai ama awon ba mari sakhotpa purakpa matamda mahiru amagi asobo thaudang yaubana mahiru amagi ahan ba mahi masing gi tha oiriba preschool angalwadi amadi yamna maru hoi maramaduna MSF na hena sakhotpa khunai amagi loinana afaba mahi masing gi tha ama purakna basana kanglon yaudana hangdogliba salairiba madi mawong madil tadana masagi lanagi interest manba mongda tawriba singi mathakta palliba wafam singa siga mari leina yengshilagani haikenasu pawsida makhata na phongdorakli amarondana sugunu da su Kuki militants na numai kapsilakre ngara numidang pung taraga minute taraga mangaram taba matamna sugunu bazar gi mamang lom na kilometer ahum lom sanaga leiba tangjang mitei Khulwa number 1 da Kuki militant singna khutling duna leiriba laloi phagi awang thangbada leiba nga phok singthak gi nungmai round kya marum kap tharakre hairi Kuki militant singna nungmai kap tharakliba matamadu akhak araw ga loinana nong nungsit silingai manungdani namai kapsulakpa aduda khunga khara lamna leiba maramna asu apana mati yawkidi hairi nga phok singta asi matam kya gi mamangdi Kuki militant sina khutling duna makogi bunker kya saduna leiriba phamni mafam asidagi ayamba matamda thangnana leiriba mitai khul khawukromdagi marak numai round kya kapsulakpa leikre hairi numai kapsulakpagi thawdo ase thokraba matuna ngasi ayuk pung taruk rom taba matamda su serau romna Kuki militants na numai round ahum rom su kapsulakre hairi amaromdana
mayai lambi college ki principal bihari na college asida tawning bada tawduna leire feso Imphal West District ki manung sana mayai lambi paringi yumnam hudrom da leiriba mayai lambi college ki principal oiriba Dr. Y Bihari Singa na college asida tawning bada tawduna mahairoi sindagi examination ki form fill up tagi paisa hena lauduna masagi aningba apamana sa thare henjana lauksin ki ba paisa singa du mahairoi singa handokpina ba haidarubada handokpigani haina themduna thamlaga ngasi phawba handokpidre haina Federal Students Organization kangai pak phesok headquarter ki secretary education and library ki thopuriba Y Sumanta luwang na press thok sirol amana hairi sirol asin hai Manipur University na lawba BM sum BC Science ki ani mari suba amadi taruk suba examination 2023 ki damak mayai lambi college ki principal na thokpa form fill up ki notification amada hairakliba amount adu yamali tabiyu haida mahiroi singi maikedi kanna takna jari ngai matamda last day loikigadauri haina mahiroi kya amadi paisa thijinduna form fill up tawiyona khe masigi matungna paisa tabiyu haijababu yabiraktuna mahiroi anambana form fill up tawba loiraga thoktaba yadabagi mawongda hanagi amount gi lupa samri taraga anauba form fill up ki notification ama amuk tholakhi masidagi paisa hena thijin kiba mahiroi sing ahenba paisa singdo handok piu haijarubuda handok pigani hairaga mamang sahi english singaniga kungo humdogi April thadagi ngasi phawba handok pidana mahiroi singi paisa matuna yamna lemna principal amani haina muktuna leidi haidi Sholosina hai hiramasigi matangna college asigi mahiroi amasu mahiroi singi mama mapa oiba kiyana yengsinbinaba fesokta okalakpadagi fesok head office ki secretary sing satuna principal masa unaduna wari sanarubada oja asina phongdoraki hairibadi lup kari oirige tawningboda tawro haini yamna leba umsa tadamona pakum pirakhi haidi Hiramasida fesok na thamlakliba wafamdi thamoi singna Manipur gi mahiroi singi dama kathokpaga loinana honajariba mahiroi singi lup ama oiriba fesok pu yamna usit thoida mongna leba masa tadaba oangang kamjau huliba oja Dr. Y Bihari masana lup asida lale haisiduna leba miya mamangna namit humni gi manungna sengdorakadabani lup asigi sirol asibu thoksadrabadi madura tholakpa abapati ki daita punama oja masana pujagadabani Hiramasigi mari leina fesok na thamlakliba wafamdi college amagi asoba thogai puriba oja kya amana masa masagi apamata lenga ki loisang singda sathariba thawong singbo hakthengna yengsin minaba Manipur lenga ki mari leina ba authority singi pungning su singsilakli ado hauskui ti myam paus matang se sinjarage mas myam pun no update ngaminasi